Arambai News Guwahati da Maithilon ki pau tabiriba singbu ihan handu maktada chingangbam Sujitrani na khurumjari hojing asigi samlapa oriba pau sing lobirasi Hayeng megi tang tara taruktagi Assam pumbada numidungba pung tarani thoidagi curfew thamlagane masi hanadagi thamlakpa curfew da hena kansingadoribane ayuki pung tarama thoi hek tabaga dukan amadi kaithel na chingba punamak thinglagane aduga numidungbagi pung tarani thoidagi ayuki pung manga fawba mi amata chatpa yaroi hairi asida sunatana state pumbada odd even number gi matungina gari chenbasu hauragane masi hanade Guwahati sahar kaktada chatnarambane Assam ki chabagan singda COVID paktakna sandorakpadagi ngasidagi hauna anova SOP ama lengakna lauthorakre official sing tangai fadana test tawgadavane school amadi college sing COVID care center sing onthoklagane COVID anaba sing center sing asida tangai fadana leigadavane amasung center sing asida oximeter sing loinana hidak langthak singsu lemna pigani hairi anaba amamamda nongmada chana thaknabagi oina lupa chahum pigani su hairi Panbayai COVID na yamnamak sokchilakliba se numaligar chabagan yauna Golaghat ki chabagan singne ngasidagi Assam da artist sing vaccine kappa haukibaga loinana Guwahati gi Chitrawonda artist chatruk numit humni gi manungda vaccine kapthoklagane loinana India pumbada ahanba state oina Assam na transgender singdasu vaccine kappa ngarangdagi haukhre Assam gi Chingi district Karbi Anglong gi Difuda ngasi nungthil pobop lalonba ama nongmaina kaptuna hatlamle nupi amaga bike thogduna chatlingai lambida khulai paiba mioi anina khamduna bike amadi mobile phone piu hairakhibaga loinana makoibu kidnap tongnaba hotnarakhi amadi tungda ningai sangdanarakpadagi Devajit Sinha khauba mioi ase makokta ahumlak nongmai maru kaplamlaba matung khulai paiba singadu bike ase thogduna mafam thudagi chenki adubo thogdoga sida lalholu DNLA gi khut Arambai yai haina chingnaba phongdorakli Alpha aina khudaktagi thahum gi oina unilateral ceasefire chatnaragani haina ngasi lauthorakre COVID pandemic na maram oiduna makhal khudingmakki army operation sing leplagani haina lalholu basigi captain Ruven Asomna lauthorakhi adubo Assam gi CM Himanta Biswa Sarmana ceasefire lauthorakiba sigi matangda khanaraba matung lenga ki phirep lauthorakani hairakhi Nakalamaromda ONGC gi handakta kidnap tokiba Ritul Saikia hauzik Myanmar da tekta kaidina leiri amadi mahakpu kananabagi rescue operation su leptana changsile haina CM na khanghalakhi Jairagasida ngarang thaugi sahar digboy gi tingrai da bom pokhai thogdokta leikhidraba singi naknaba imungi mioi singda selgi tengbang oina lupa lakh manga pigani aduga asokpa singi oina layingbada changba achangba senpham khudingmaksu lengakna puthoklagani haina ngasi lauthorakre Haukiba megi tang mapanda Silchar NIT campus da Madhutilagi macha ani leirabi nahawaribi lukhrabi amabu nupi oibigi ikai khumnaba manghankibagi thogdogaduda chenaba mioi ahumbak sibagi cherak pigadavani haina ngasi All Dimasa Students Union Kasar District Committee na DC Silchar da memorandum ama pishankre Medical test na chingba tawbada thengthariba si athuba matamda pangthokadavani haina su mahiroilubasigi President Anurag Maiwangsana phongdorakhi Ngasigi memorandum khusinaba seda All Assam Manipuri Students Union Amsugi General Secretary Kabrabam Bikramjit Finance Secretary Seram Pariton amadi member Kolom Prashantasu yauki Asida sunatana Anita Devi Jila Parisad Lakipur East nasu laibaktiba thogdogasigi matangda memorandum ama Assam gi CM Himanta Biswa Sarma MP Rajib Rai amadi Lakipur gi MLA Kaushik Rai da ngasi pishin kibaga loyana All Manipur Muslim Mera Paibi Assam gi President Jubeda Begum Vice President Thotlai Bibi amadi Secretary Rezia Bibi na SDPO Civil Lakipur gi kuthangda DC Silchar da Maran Laibasing ahakpa cherak pinanabagi wakat thangal aduna memorandum amasu pishinkre Asida sunatana ngarang su Kasar Human Rights Organization gi maikhaidagi su saram chat pamioi ahumasibo matik chaba cherak pinanabagi wakat organization asigi General Secretary I Binodna thangatki Manipur hauzik orakliba COVID laichut amadi oxygen gi matangda Manipur Pradesh Congress Committee na tongan ba wahang kunmathoi Manipur lengakta hanglakre wahang singi manungda center na oxygen metric ton kaya pirakrabage
Manipuri yoina mathau taribasina kayano oxygen express train na jiribam phawba laklaga oxygen purakpa ngamgadoribra oxygen watpadagi leikidrabasingda lengakna kari karamba compensation pigadoribano amadi Manipurda black fungus ki case leirabra haibna chingba wangsinga sige matik chaba pakhum piduna thabakta onthoklaba matamdata covid ki second wave mayuknaba ngamgani hairakli Hauzik thengna phangba paw amagi matungina Jennings ki urology department ki Dr. Richard COVID positive oibidagi kanna laikan aduna lairakibadu hauzik ngayaki mamangda leikidre haibagi thazaba yaba nuaitaba paw ama lakli Takhelema tengbang loop Tripura gi chahi tarasuba mapo kumongi thoram ngasi tarau mitei khunda pangthokre covid ki chana kanglon ngaktuna pangthokiba thoram asida takhelema haina mingthonba ningsing chepong phongkibaga loinana leitalaira singda face masks amadi sanitizer na chingbasu yenthokhi loop ki president and Radhika vice president Khundrakpam Prajapati secretary Khoishnam Birola amadi treasurer L Pratimana chingba looploi kunithoina sarukyakhi Tungda lubloi singna amatoina lepminaduna kunai yaifana bathabak makhatana pangthokigani hainasu miyamda thazaba pikhi Mizoram gi covid positive orba minister amana mahakna lying liba hospital adugi ka wai teiduna singthaningai oiba khudamama malemda utkre minister al lalzirliana floor wai teibagi video social media da viral oikhi Thagatngai oiribade wai teibasi handaki asina mahaki ahanba natri hanasu mahaki yum amadi miyam gi oibat atei mafam kayada sit sengba amadi wai teiba kaya yaukrabane tawbagidi Mizoram da minister singna micham amagumna chathok chasin tawba yumgi thabak suba kunai gi thabak ta yawba loinana kumai fiyongi matamda miyam gi damak thong thakpa toina uduna lakli Panbayai hospital asimaktada minister asigi loinabi amadi machanu paso covid positive oibadagi punna laying libane Arunachal Pradesh asu covid ki phibam sathi rakli ngarang state asida covid na sibagi masing hauzik phawda khwaidigi yamna nomuda miyoi manga laikide masigi manungda pikliba angang amasu yauri Arunachal Pradesh ta covid ki anuba positive case chaniga humphumari phangkhre Phibam asida Arunachal lengakna Itanagar Capital Complex Region ICCR da lagliba megitang kuntramathoi fawba containment zone amagi ngakpham thokpasing ngakhigadabani lauthorakre asida sunatana primary contact amadi random testing free da tawragane BPL amadi mahairoi singi oina covid care center lemna COVID care center singda lemna lehangani dukan amadi office sing nungthil pung anida thinglagani amadi positivity ki chang wangba district singda section thorang hena kangkhatlagani hairi marak sida hosing ngai haki mamangda tawangda su numit 13 ni gi oina lagliba mi gi tang 13 tagi 13 fawba lockdown thamlagani haina Arunachal lengakna lauthorakre Meghalaya da su adumangai ngasi thangza numit pandemic horakpadagi hauzik phawbada state asigi oina nomda sibagi chang khwaidigi wangna habadi miyoi kunmathoi hokiba pung kunmari asida laikhidre chaunga humphuna positive oikhi Manipurda ngasi covid ki anuba positive case chatret ka kuntra miyoi tara laikhidre Mizoram da chamaga kulhumdoi positive oikhi amadi Assam dana lising mangaga chahum nifutaret nongna positive phangkibaga loinana miyoi humpu humdoi covid number moiduna laikhidre ngasi Assam da nongna phangkiba noba positive case lising mangaga chahum nifutaret asigi manungda lising ama supna tarani thoi Guwahati dagi yauri asumna India da hokiba pung kunmari asida covid ki anoba positive case lakh ahumga lising kuntaruki mathakta phangkhre amadi covid anaba lising ahumga chanipan marfutara laikhidre amadi lakh ahumga lising yankhayumdo hena naba pharaduna hokiba pungkun mariasida discharge tawkhre recovery rate na chada marfu humdoi dasmik ahumne COVID lying nabagi damak DRDO Defense Research and Development Organization na saba amadi DCGI na so emergency da sinanabagi ayaba handakta pikraba 2-deoxy D-glucose samna 2-DG ki ahanba batch mathang chayolda launch torogani amadi Dr. Reddy's ki left na mathang thadagi hongna hidagasi masing yamna puthokpa horagani hairi hospital singna hidagasi COVID anaba sing khaktada sinagadabani generic molecule oiba amadi glucose ki analog oiba maramna hidagasi yamna laina saba ngambata natana phanghanbasu ngamgani hairi
ꯄꯟꯕ ꯌꯥꯏ ꯕ꯭ꯔꯦꯟ ꯇ꯭ꯌꯨꯃꯔ ꯑꯅꯥꯕꯁꯤꯡꯒꯤꯇ ꯑꯣꯏꯅ ꯁꯥꯈꯤꯕ DRDOꯒꯤ 2DG ꯍꯥꯏꯔꯤꯕ ꯍꯤꯗꯥꯛ ꯑꯁꯤ ꯍꯟꯗꯛꯇ ꯀꯣꯚꯤꯗ ꯑꯅꯥꯕꯁꯤꯡ ꯂꯥꯌꯦꯡꯅꯕꯒꯤ ꯍꯤꯗꯥꯛ ꯑꯣꯏꯅ ꯑꯣꯟꯊꯣꯔꯛꯈꯤꯕꯅꯤ꯫ ꯑꯔꯣꯏꯕꯗ ꯉꯁꯤꯒꯤ ꯇꯦꯟꯇꯛꯄ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔ ꯃꯤꯖꯣꯔꯥꯝꯗ ꯆꯍꯤ 19ꯗꯒꯤꯅ 94 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡ ꯂꯥꯛꯂꯤꯕ ꯃꯦꯒꯤ ꯇꯥꯡ 18 ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯇꯒꯤ ꯚꯦꯛꯁꯤꯟ ꯀꯥꯞꯄ ꯍꯧꯔꯒꯅꯤ꯫ ꯚꯦꯛꯁꯤꯟ ꯄꯦꯅꯦꯜ ꯆꯤꯐ ꯄꯣꯜꯅ ꯀꯣꯚꯤꯁꯤꯜ ꯗꯣꯖ 2 ꯀꯥꯞꯄꯒꯤ ꯃꯔꯛꯇ ꯒꯦꯞ ꯁꯥꯡꯅ ꯂꯩꯍꯜꯂꯛꯂꯤꯕ ꯑꯁꯤꯅ ꯀꯣꯚꯤꯗ ꯁꯟꯗꯣꯛꯄ ꯂꯦꯞꯍꯜꯂꯤ, ꯃꯁꯤ ꯗꯦꯇꯥꯗ ꯕꯦꯖ ꯑꯣꯏꯕ ꯔꯤꯄꯣꯔꯠꯅꯤ ꯍꯥꯏꯔꯛꯂꯤ꯫ ꯋꯦꯁ ꯕꯦꯡꯒꯜ ꯂꯩꯉꯥꯛꯅ ꯃꯦꯒꯤ ꯇꯥꯡ 16 ꯍꯥꯏꯕꯗꯤ ꯍꯌꯦꯡꯗꯒꯤ ꯃꯦꯒꯤ ꯇꯥꯡ 30 ꯐꯥꯎꯕ ꯀꯝꯄ꯭ꯂꯤꯠ ꯂꯣꯛꯗꯥꯎꯟ ꯂꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯋꯦꯁ ꯕꯦꯡꯒꯜꯒꯤ CM ꯃꯝꯇꯥ ꯕꯦꯅꯔꯖꯤꯒꯤ ꯃꯧꯄ꯭ꯋꯥ ꯑꯁꯤꯝ ꯕꯦꯅꯔꯖꯤ ꯀꯣꯚꯤꯗ ꯅꯥꯗꯨꯅ ꯂꯩꯈꯤꯗ꯭ꯔꯦ꯫ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 9:39 ꯇꯥꯕꯗ ꯑꯁꯥꯝ ꯌꯥꯎꯅ ꯑꯋꯥꯡ ꯅꯣꯡꯄꯣꯛꯀꯤ ꯃꯐꯝ ꯈꯔꯗ ꯔꯤꯛꯇꯔ ꯁ꯭ꯀꯦꯜ 3.8ꯒꯤ ꯆꯥꯡꯗ ꯌꯨꯍꯥꯔ ꯍꯥꯈꯤ꯫ ꯑꯙꯥꯔ ꯌꯥꯎꯗꯦ ꯍꯥꯏꯗꯨꯅ ꯀꯅꯥꯒꯨꯝꯕ ꯑꯃꯕꯨ ꯚꯦꯛꯁꯤꯟ, ꯃꯦꯗꯤꯁꯤꯟ, ꯍꯣꯁꯄꯤꯇꯥꯂꯥꯏꯖꯦꯁꯟ ꯅꯠꯇ꯭ꯔꯒ ꯇ꯭ꯔꯤꯠꯃꯦꯟ ꯇꯧꯗꯕ ꯌꯥꯔꯣꯏ ꯍꯥꯏꯅ UIDAI ꯌꯨꯅꯤꯛ ꯑꯥꯏꯗꯦꯟꯇꯤꯐꯤꯀꯦꯁꯟ ꯑꯣꯊꯣꯔꯤꯇꯤ ꯑꯣꯐ ꯏꯟꯗꯤꯌꯥꯅ ꯈꯪꯍꯜꯂꯛꯈ꯭ꯔꯦ꯫ ꯁꯥꯏꯀ꯭ꯂꯣꯟ ꯇꯣꯛꯇꯦ ꯁꯥꯊꯤꯔꯛꯀꯗꯧꯔꯤ꯫ ꯀꯦꯔꯂꯥꯒꯤ ꯗꯤꯁꯇ꯭ꯔꯤꯛ 9ꯗ ꯔꯦꯗ ꯑꯦꯂꯔꯠ ꯂꯥꯎꯊꯣꯛꯈꯤꯕꯒ ꯂꯣꯏꯅꯅ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯀꯌꯥꯁꯨ ꯄꯥꯏꯈꯠꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯑꯁꯤ ꯒꯋꯥ ꯂꯥꯟꯗꯨꯅ ꯒꯨꯖꯔꯥꯠ ꯇꯝꯅ ꯄꯥꯏꯁꯤꯜꯂꯛꯂꯤ ꯍꯥꯏꯅ ꯃꯦꯇꯤꯑꯣꯔꯣꯂꯣꯖꯤꯀꯦꯜ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗ ꯂꯥꯎꯊꯣꯔꯛꯈ꯭ꯔꯦ꯫ ꯏꯟꯗꯤꯌꯥꯗ ꯀꯣꯚꯤꯗ ꯄꯣꯖꯤꯇꯤꯚꯀꯤ ꯀꯦꯁ ꯍꯥꯟꯅꯗꯒꯤ ꯈꯖꯤꯛ ꯍꯟꯊꯔꯛꯂꯤ, ꯑꯗꯨꯕꯨ ꯁꯤꯕꯒꯤ ꯆꯥꯡꯗꯤ ꯑꯗꯨꯃꯛ ꯋꯥꯡꯂꯤ ꯍꯥꯏꯅ ꯍꯦꯜꯊ ꯃꯤꯅꯤꯁꯇ꯭ꯔꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯈꯪꯍꯜꯂꯛꯂꯤ꯫ ꯃꯨꯝꯕꯥꯏ ꯑꯃꯗꯤ ꯗꯦꯜꯍꯤꯗ ꯀꯣꯚꯤꯗꯀꯤ ꯄꯣꯖꯤꯇꯤꯚ ꯀꯦꯁ ꯍꯥꯟꯅꯒ ꯌꯦꯡꯅꯔꯨꯕꯗ ꯇꯞꯅ ꯇꯞꯅ ꯍꯟꯊꯔꯛꯂꯤ꯫ ꯑꯦꯝꯁꯀꯤ ꯆꯤꯐꯅ ꯚꯦꯛꯁꯤꯟꯒꯤ ꯑꯋꯥꯕ ꯂꯩꯕꯥꯛ ꯑꯁꯤꯅ ꯃꯥꯌꯣꯛꯅꯔꯤꯕ ꯑꯁꯤ ꯖꯨꯂꯥꯏ-ꯑꯣꯒꯁꯇꯗꯤ ꯀꯣꯛꯂꯒꯅꯤ ꯍꯥꯏꯔꯤ꯫ ꯄꯨꯟꯅ ꯚꯦꯛꯁꯤꯟ ꯄꯨꯊꯣꯛꯃꯤꯟꯅꯕꯒꯤ ꯃꯇꯥꯡꯗ ꯏꯟꯗꯣ-US ꯋꯥ ꯈꯟꯅꯕ ꯍꯧꯈ꯭ꯔꯦ꯫ ꯅꯤꯔꯥ ꯇꯟꯗꯟꯅ US ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯖꯣ ꯕꯥꯏꯗꯦꯟꯒꯤ ꯁꯤꯅꯤꯌꯔ ꯑꯦꯗꯚꯥꯏꯖꯔ ꯑꯣꯏꯔꯒꯅꯤ꯫ ꯏꯖꯔꯦꯜ ꯐꯣꯔꯁꯅ ꯒꯖꯥꯗ ꯂꯩꯕ ꯍꯃꯥꯁ ꯕꯤꯜꯗꯤꯡꯁꯤꯡꯗ ꯕꯣꯝ ꯊꯥꯗꯈ꯭ꯔꯦ꯫ ꯆꯩꯔꯛ ꯑꯁꯤꯗ श्रीनगरꯗ ꯑꯦꯟꯇꯤ ꯏꯖꯔꯦꯜ ꯄ꯭ꯔꯣꯇꯦꯁꯠ ꯇꯧꯔꯛꯄꯗꯒꯤ ꯄ꯭ꯔꯣꯇꯦꯁꯠ 10 ꯐꯥꯖꯤꯟꯈ꯭ꯔꯦ꯫ ꯆꯥꯏꯅꯥꯒꯤ ꯔꯣꯚꯔ ꯖꯨꯔꯣꯡ ꯃꯥꯔꯁꯀꯤ ꯂꯩꯃꯥꯏꯗ ꯂꯦꯟꯗꯤꯡ ꯇꯧꯈ꯭ꯔꯦ꯫ ꯃꯁꯤ ꯁ꯭ꯄꯦꯁ ꯇꯦꯛꯅꯣꯂꯣꯖꯤꯒꯤ ꯈꯣꯡꯖꯦꯜꯗ ꯌꯨꯅꯥꯏꯇꯦꯗ ꯁ꯭ꯇꯦꯠꯁꯄꯨ ꯆꯥꯏꯅꯥꯅ ꯇꯥꯟꯈꯠꯂꯛꯄꯅꯤ꯫ ꯑꯃꯗꯤ ꯑꯣꯁꯇ꯭ꯔꯦꯂꯤꯌꯥꯒꯤ ꯀꯥꯟꯇꯥꯁ ꯑꯦꯌꯔꯂꯥꯏꯟꯁꯅ ꯏꯪ 2019ꯒꯤ ꯑꯅꯤꯁꯨꯕ ꯑꯃꯗꯤ ꯑꯔꯣꯏꯕ ꯁꯨꯄꯔꯃꯨꯟ ꯂꯣꯏꯅꯅ ꯇꯣꯇꯦꯜ ꯂꯨꯅꯔ ꯏꯀ꯭ꯂꯤꯞꯁ ꯌꯦꯡꯍꯟꯅꯕꯒꯤꯗꯃꯛ ꯑꯈꯟꯅꯕ ꯐ꯭ꯂꯥꯏꯠ ꯇꯨ ꯅꯣꯋꯦꯌꯔ ꯀꯧꯕ ꯑꯣꯐꯔ ꯑꯃ ꯄꯤꯔꯛꯂꯦ꯫ ꯍꯥꯏꯔꯤꯕ ꯂꯨꯅꯔ ꯏꯀ꯭ꯂꯤꯞꯁ ꯑꯁꯤ ꯆꯠꯂꯤꯕ ꯃꯦ ꯊꯥ ꯑꯁꯤꯒꯤ 13 ꯌꯨꯝꯁꯀꯩꯁ ꯅꯨꯃꯤꯠꯇ ꯇꯥꯔꯤꯕꯅꯤ, ꯎꯕ ꯐꯪꯒꯗꯧꯔꯤꯕꯅꯤ꯫ ꯉꯛꯅꯤꯡꯉꯥꯏ ꯑꯣꯏꯔꯤꯕꯗꯤ ꯃꯤꯅꯤꯠ 2ꯒ ꯁꯦꯀꯦꯟꯗ 5 ꯈꯛꯇꯪꯒꯤ ꯃꯅꯨꯡꯗ ꯐ꯭ꯂꯥꯏꯠ ꯑꯁꯤꯒꯤ ꯇꯤꯀꯦꯠ ꯄꯨꯝꯅꯃꯛ ꯌꯣꯟꯕ ꯉꯝꯈ꯭ꯔꯤꯕ ꯑꯁꯤꯅꯤ꯫ ꯉꯁꯤꯒꯤ ꯔꯦꯗꯤꯑꯣ ꯑꯔꯥꯝꯕꯥꯏ ꯅ꯭ꯌꯨꯁ ꯒꯨꯋꯥꯍꯥꯇꯤꯗ ꯃꯤꯇꯩꯂꯣꯟꯒꯤ ꯄꯥꯎ ꯁꯟꯗꯣꯛꯆꯕ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯕꯒ ꯂꯣꯏꯅꯅ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫